ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯡꯁꯤꯕꯒꯤꯔ ꯊꯧꯗꯥꯡꯒꯤꯔ? ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯏꯕꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯃꯥꯕꯇꯤ ꯗꯦꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯦꯝꯆꯥ, ꯉꯁꯤꯗꯤ ꯑꯣꯛ ꯈꯣꯡꯅ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯧꯔꯛꯏ꯫ ꯆꯨꯝꯅꯇꯒꯤ ꯏꯃꯨꯡꯒꯤ ꯀꯨꯝꯅꯣꯝ ꯍꯤꯡꯈꯣꯜ ꯁꯝꯕꯟꯗ ꯅꯠꯇꯅ ꯊꯕꯛ ꯀꯥꯅꯅꯕꯒꯤ ꯂꯥꯟ ꯀꯌꯥ ꯑꯁꯤꯒꯤ ꯃꯔꯛꯇ ꯉꯔꯥꯡꯗꯒꯤ ꯑꯃꯨꯛ ꯊꯥ 9 ꯃꯄꯨꯡ ꯐꯥꯔꯛꯂꯕꯤ ꯃꯆꯥ ꯑꯇꯣꯟꯕꯤꯗꯨ ꯃꯁꯥ ꯁꯥꯒꯠꯇꯨꯅ ꯊꯥꯗꯣꯛꯄꯁꯨ ꯏꯌꯥ ꯌꯥꯗ꯭ꯔꯦ꯫ ꯆꯍꯤ 3 ꯍꯥꯏꯔꯛꯄꯗ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯗꯨꯁꯨ ꯄꯨꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯇꯥꯟꯅ ꯀꯞꯄꯤ꯫ ꯈꯖꯤꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯥꯜꯂꯦ ꯈꯟꯖꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯄꯨꯡ 9 ꯅꯪꯅꯅꯕ ꯆꯥꯛ ꯑꯃꯗꯤ ꯇꯤꯐꯤꯟꯒꯤ ꯅꯤꯡꯉꯥꯏ꯫ ꯃꯤꯀꯨꯞ ꯑꯃ ꯄꯣꯊꯥꯐꯝ ꯂꯩꯔꯛꯇꯦ꯫ ꯑꯁꯣꯝ ꯆꯥꯛꯈꯨꯝꯗ ꯄꯨꯜꯂꯤꯕꯤ ꯃꯅꯦꯝꯄꯣꯛꯇ ꯃꯁꯥ ꯉꯝꯗ꯭ꯔꯤꯕꯤ ꯃꯆꯥꯗꯨ ꯁꯤꯟꯅꯔꯝꯂꯒ ꯑꯣꯐꯤꯁ ꯀꯥꯒꯗꯧ ꯈꯜꯂꯨꯕꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯁꯨ ꯐꯥꯎꯏ꯫ ꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯒꯨꯝ ꯇꯧꯔꯒ ꯁꯨꯇꯤ ꯂꯧꯔꯒꯦꯁꯨ ꯈꯜꯂꯤ꯫ ꯃꯄꯨꯔꯣꯏꯕꯗꯤ ꯄꯣꯁꯇꯤꯡꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯤ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ, ꯀꯔꯤꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ꯫ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯃꯥꯅ ꯋꯥꯖꯔꯤꯕ ꯃꯌꯥꯝꯁꯤ ꯃꯄꯨꯔꯣꯏꯕꯗ ꯂꯤꯖꯔꯒ ꯑꯋꯥꯕ ꯐꯣꯡꯗꯣꯛꯅꯒꯦ, ꯑꯃꯨꯛꯇꯪ ꯆꯥꯎꯊꯣꯛꯆꯒꯦ, ꯃꯁꯤꯅꯤ ꯇꯠꯇꯅ ꯈꯜꯂꯤꯕ, ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯖꯔꯤꯕ꯫ ꯉꯁꯤꯗꯤ ꯁꯨꯇꯤꯅꯤ, ꯍꯤꯡꯈꯣꯜꯒꯤ ꯅꯥꯄꯤꯗꯨꯝ ꯈꯖꯤꯛꯇꯪ ꯐꯣꯏꯗꯠꯀꯦ ꯈꯟꯗꯨꯅ ꯃꯁꯥ ꯁꯣꯟꯇꯛ ꯇꯧꯔꯤꯕꯤ ꯃꯆꯥ ꯑꯇꯣꯟꯕꯤꯗꯨ ꯄꯣꯠꯁꯤꯜꯂꯒ ꯍꯧꯔꯨꯕꯅꯤ꯫ ꯌꯦꯡꯉꯨꯕꯗ ꯐꯣꯏꯅꯤꯡꯉꯥꯏꯃꯛꯇ ꯉꯥꯏꯁꯤꯜꯂꯛꯏ꯫ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ꯫ ꯃꯇꯦꯛꯁꯤꯃꯇꯪ ꯂꯣꯏꯁꯤꯜꯂꯒ ꯇꯣꯛꯂꯒꯦ, ꯋꯥꯠꯍꯧꯕꯁꯤꯡꯁꯤꯅ ꯀꯣꯟꯅ ꯇꯟꯖꯥ ꯑꯃꯨꯛ ꯌꯦꯡꯂꯒꯦ ꯈꯟꯅ ꯃꯥꯏ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯗ ꯁꯁꯤꯀꯥꯟꯇ ꯄꯣꯌꯣꯝ ꯆꯥꯎꯇꯛ ꯇꯧꯕ ꯑꯃ ꯄꯥꯏꯔꯗꯨꯅ ꯆꯪꯂꯛꯄ ꯎꯏ꯫ ꯃꯦꯝꯆꯥ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯄꯒꯨꯝ ꯇꯧꯏ꯫ ꯍꯨꯃꯥꯡ ꯇꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯅꯣꯛꯐꯦꯠ ꯌꯥꯎꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯦꯝꯆꯥ, ꯁꯁꯤꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯏ꯫ ꯍꯤꯡꯒꯣꯜ ꯃꯇꯣꯟꯂꯣꯝꯗꯒꯤ ꯃꯦꯝꯆꯥꯅ ꯂꯥꯛꯑꯦ, ꯂꯥꯛꯄ ꯎꯔꯗꯅ ꯄꯔꯞ ꯆꯦꯜꯂꯛꯏꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯆꯔꯨ ꯈꯨꯗꯥꯞ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯁꯨꯃꯥꯡꯗ ꯃꯩ ꯑꯣꯛꯏ꯫ ꯁꯁꯤ ꯃꯥꯒꯤ ꯄꯣꯌꯣꯝꯗꯨ ꯄꯨꯗꯨꯅ ꯃꯥꯏ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯦ ꯅꯥꯡꯒꯜꯗ ꯇꯨꯝꯈ꯭ꯔꯦ, ꯍꯨꯃꯥꯡꯅꯁꯨ ꯂꯣꯏꯔꯦ, ꯑꯃꯨꯛꯇ ꯁꯨꯝꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯌꯨꯛꯇ ꯐꯔꯛ ꯇꯥꯕ ꯀꯥꯡ 1-2 ꯄꯥꯏꯔꯝꯕꯗꯨ ꯎꯕꯗꯒꯤ ꯀꯥꯡꯈꯟ ꯆꯤꯡꯊꯔꯒ ꯌꯦꯞꯁꯤꯟꯅꯅꯕ ꯍꯧꯔꯛꯄꯗ ꯃꯉꯥꯏꯔꯤ꯫ ꯆꯥꯛꯁꯪꯗꯒꯤ ꯁꯁꯤꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯀꯗꯥꯏ ꯂꯩꯒꯦ ꯅꯪꯕꯣ? ꯀꯩꯗꯧꯔꯤꯒꯦ? ꯌꯨꯝꯅꯦꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯈꯣꯏꯗꯧꯁꯤ ꯍꯦꯛꯇ ꯁꯥꯎꯒꯠꯄ, ꯂꯥꯛꯑꯕꯔꯣ? ꯃꯦꯝꯆꯥ ꯄꯥꯈꯠꯄꯣꯏ ꯉꯛꯄꯣꯏ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯔꯤꯅꯣ, ꯀꯩꯗꯧꯔꯦ ꯍꯪꯒꯦ ꯆꯤꯟꯕꯥꯟ ꯂꯦꯡꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯑꯃꯨꯛꯀꯁꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯄꯣꯠ ꯑꯃꯇꯪ ꯊꯤꯔꯛꯄꯗ ꯍꯦꯛꯇ ꯃꯐꯝ ꯈꯪꯗꯕ, ꯀꯔꯝꯕ ꯖꯨꯝꯕꯥꯅꯣ ꯁꯤꯕꯣ? ꯑꯇꯩꯁꯨ ꯅꯠꯇꯕ ꯖꯒꯞ, ꯄꯣꯠꯄꯨ ꯃꯥꯒꯤ ꯊꯝꯐꯝ ꯅꯥꯏꯅ ꯊꯝꯗꯕꯁꯤꯕꯨ ꯀꯔꯤ ꯖꯨꯝꯕꯥꯅꯣ? ꯀꯩꯗꯧ ꯂꯩꯒꯦ ꯅꯪꯕꯣ ꯍꯥ? ꯌꯨꯝ ꯃꯈꯥꯗ ꯂꯩꯔꯤꯔꯣꯏꯅꯦ? ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯀꯥꯏ ꯀꯣꯏ ꯂꯩꯔꯤꯅꯤꯅꯦ꯫ ꯃꯦꯝꯆꯥꯅ ꯖꯒꯞꯇꯨ ꯃꯅꯤꯡꯊꯣꯡ ꯋꯥꯡꯃꯗ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯉꯁꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯈꯤꯕ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯌꯨꯛꯀꯤ ꯊꯕꯛꯅ ꯆꯤꯟꯕꯥꯟ ꯐꯥꯎꯕ ꯀꯥꯡꯊꯣꯛꯈꯤꯕꯗꯒꯤ ꯎꯝꯁꯤꯟꯕ ꯁꯪꯈꯤꯗꯕ ꯃꯇꯝꯗꯨꯗ ꯖꯒꯞꯀꯤ ꯋꯥꯈꯜꯗꯤ ꯑꯣꯟꯊꯣꯛꯅ ꯂꯥꯞꯂꯨꯔꯦ꯫ ꯁꯁꯤꯒꯤ ꯃꯇꯧꯗꯨꯗ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯒꯗꯕ ꯍꯦꯛ ꯇꯟꯊꯩ꯫ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯕꯨ ꯄꯣꯁꯇꯤꯡ ꯃꯐꯝꯗꯒꯤ ꯇꯥꯡꯅ ꯂꯥꯛꯂꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇꯒꯤ ꯁꯠ ꯆꯤꯡꯊꯣꯛꯄꯒꯨꯝ ꯇꯧꯏ꯫ ꯊꯣꯡꯒꯥꯟꯗ ꯂꯩꯔꯨꯁꯤꯔꯥ, ꯌꯦꯅꯈꯥꯗ ꯐꯝꯃꯨꯁꯤꯔꯥ ꯄꯪꯈꯟꯗ ꯈꯜꯂꯤ꯫ ꯄꯤ ꯏꯔꯥ ꯆꯦꯟꯒꯦ ꯇꯧꯔꯛꯏ꯫ ꯃꯤꯀꯨꯞꯃꯨꯛꯇꯪ ꯈꯜꯂꯨꯏ꯫ ꯌꯨꯝꯕꯥꯟꯕꯁꯤꯕꯨ ꯁꯤꯅ ꯂꯥꯜꯂꯤ, ꯁꯤꯅ ꯆꯨꯝꯃꯤ, ꯁꯤ ꯇꯧꯒꯗꯕꯅꯤ, ꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯒꯤ ꯉꯥꯡꯅꯕ ꯂꯥꯎꯅꯕ ꯑꯁꯤ ꯈꯛꯇꯔꯥ?
Mapanda car makhon tai haiduna yengthokkhibada memchagi matai ahanga masega halakpa oirami. Kadomdaino machanupi wangkai ongbidusu kayangti tu thojilai. Mahuksana irang ta langjabi wangang nungaibi machanduna noktuna hairai. Onthokna nungsinana hanminare nong mataga hek saunaromdong mande. Mana phi masina jinban khumduna mamit kuptana nokpet tauna lolap hairai. Tumil layu ngasi humni sure kaunadaba. Machanupina kanna amuktang noktholaga sumangda nokmi tawduna lephauriba mabungbu yenglamlaga imungda manamaga changminnakhi. Nahan kaunaringaida ngasi film release ama yengsi hainakhiba matam chana masu loisilli aisu. Gari start tawkhibaga aisu adum thoi tongi yengure halaibasini wa ngangnade. Machanupina hauna noktuna kari no makha tanakhi. Memcha ngaiak mang lubugum wari ama tarubugum leiruraga sauningba punamak phatharaga hairai. Handakti khara kuina leithakhiba yagadra natraga thuna handaba yadaba thabak leibra? Kadai kuina leithabano hangchit chatoine. Hayeng bengta chakadaba maram mayam ama gas anauba ama launanaba hairambadugi su chakkani. Electric ki new connection amagi hainarambadusu amukta lusinanaba silamge. Haujiksu mi ama ani unarudau lei thenglabani. Saksu halaklaga charage khara thenglakadabasu mali. Phi sunaba mayam ama sinaramlaga sasi thoki. Mathangi numitta memcha thenglap office karai. Nupi ngaktana namna phamba makoi kaduda nauna changlaklibi rani balasu tumin phamjarambadu haujikti wangang wata yamna nungaibi oirakle. Mana machinbandu laurop kangthoktuna sor chingkhatuna hairai. Aikhoise leisaingaidadi nupasingna yamna nungshibaga mandra. Aikhoisu moimuk nungshiba leitre kaina khaloiko. Haujikti chaibaga laubaga ngangbaga ainga nungsidabana loiremi. Masu noi mayamsu noi amuksu hairai. Is leisaringaidudadi aikhoina kitanga saurubasi nophet thengkhriba naukhriba thotkriba ingkraba haujikna pura kairaba. Aikhoina chikpiro haidana nonjari makhai imungi santi luhongma nauringaidudadi thongana lakpagi makhon haifet takhibada nungaibana swaika laujakhi. Haujikna lakpagi makhon hek tabaga karina hana chairakadage? Karina hana laurakadage pakatpada phamlamba kasi phuk hagotuna pochai punamak tap pairubudu mana imung hek yorokpaga chap lepasina hainabi amabu oiremi. Adodi haujikse amuk leisabi oijabaga phangladi nang kaidawni? Saita isorgi bor amadagi leisabi oibaga phangjarabadi lambida sum lakpada nangi nupa oridu asini kaina aikhoi nupa silapmamba. Aidi mit usilaga laithoktuna ma udingaida silakani. Nokliba mayamdu namatuna sabitina hairai. Ngarang scooter da aduk nungsinana chaminnakribadu nungsinadriba pamdriba oire. Hoi bema angangi thabak amakhakki chaminabane adu phauba ithanda ngamde ma amuk yaholi haidana murum gari kado tingkhattana thaurini. Kitang tapthanaba hairubadagi hanadagi hena khangthau thagol ibani. Pakat padasu loiraba khamusu yada prok sakai tongini bema ibetumina hairai. Aikhoisine nupanena nongmatanga kitang ngana haninbirakpa haise leitaba. Kon phenge chak thonge angang pona makharongi mem hodine tatombana angang themna
Mama lao memnasu kon phengna khumlaiba mama lore mama lae kayam nunganjarini nungtigi ibetumbina amuktang pena noktoklaga hairai ngarang di akhoi nupado khara ngane he khalae angang du ngahaktang paibiramu kolikse sat amukta lusiluge haidna thame ngahak leraga loijima nang makuikreda haina haifet lauriko aisu nungaina khumjari poni lore lae aisu yamna thuna honai amukta angang laudabanina kaya hainaramloi amuksu laurai laktribo nangbu kuikreda aisu khumi lore lae khanghaude mana amuktang khanglau lautharakpa khon mayamsi ayubi ngaktani angang dusu wa launa kablai memaga tatombaga ningsinglaga aina itomta tumina nokpasi sauningmadi laredana ibetumina laptak lauri wari nungari ngaida tamo chaukhoi asiba hangba chatpado kauniko ngaihak lerga suti matamdagi khara ngalap chatasi haiduna thongnarakle taruba jumjaugi mangoluda phak amatang tharami sumang amadi imungda mi khara phamlami nupi mayam changlakpudu ubada upiski mi lai hainakhibagum tawi nupi macha amana mangolgi awang thangba saruk lomda phak ama thaduna aikhoi mayam phamle sahi ani muki leng oigadabi piklibi macha nupidu pamnaduna tamo ibochau tholai masam mana ifa phai manjunaraba phidu sikshindana jam thadaduna illi hairai nakhoisu tabore famu sa glass amamta oirabusu thako tamo aikhoidi mangga chap manai hek tabo lakpani karam hainano asuk thajadana phungkalakpa sordu phadabu oina tin amutang yotharaga tamo ibochawna magi nupi lekhidabagi wari tamba hawi ngangna ngangba ngamlakte kanglaba machin bandu thakha chiktuna ihaurakliba mitki pidu thingnanaba honai khonjen nilakpaga loinana pi marik amatang nanthaba harokpadu uhaningdabra phuk hogotuna imungda changki mahakna thingkatnanaba honariba piduna aikhoi mayamlomda ithai pisilakpagum thokra male atat akham leitana tarakliba pi marakta aikhoisu pangkapta kapnare sa puthraklibi nipi masadogi matung induna tamo ibochau amok tholai piklibi masa nupiduda yenglaga hari masina ani subani handak pola ibasina ahum suba haiba tare angangdi hingaure mahangna awa masa khangbudu ai yengba ngamkhide doctor na yenglibudu phane haibudu thajaba ngamde faroi haina mu ubusu ngamde hangat handa tarang amada laingaidani mana manakta tlau haiduna changluba wa ngangba ngamnamdare ngangbadi mali pikliba macha singa aiga sanglaba punsi ama lelhaugadabdu urabra mamittagi mapi lepa leitana cintharakhi kuptana pangliba mamittuna yengtamak yenglamlaga aroiba mamit uisinki taithok pidraba mapidu uhallaroi hainazu khandra male matum leptana tarai nupa amagi mittagi magi nupi nungsibagi pina maithong adu pumthum thumatki numisu tasilakadore haiduna mayam thongnarakle memchasu atai amata haidoktuna yumda haninglabani adubu sasigi yengduna kitang haugadaba henjang mathengi wakhal tawduna kaithen machaduna ngahak changi yum yorokpoda mamni tawre sasi halak amdri macha singdu asom imungda langba tai prap changsinduna macha atomidu laururaga ngahak mayoknai macha sing tumdingaida chak chahongnanaba chakhum change khali masadu tanpo posili sasina hek khalakpaga phongphong sana chaba yanaba chakhum ta changchangi
Hinjang semna sapu patharai. Macha anidumsu mamagi manakta changlakuna ya makhut lengba yaurare. Amana ising haidoi, amana nanthui. Amana paiba, amana muli, wa kapnai. Memcha sasibu ningsinglai. Angang amatang oirabasu lauthokpirabadi khalli. Uchinna cha insang mathel loisilakpaga chanana sasi halakle. Ngangna changlai. Pung 8 bank da queue lepada nungthingi pung 1 hele. Ai mapa yaubada. Money bag policy su tha 2 hendorokpaduda ngasidi thidoklamlai. Tamona bosagi awatpa laik khara thirau haina thibaga. Bememgi mangkhiba laik tugi mahut ama thibaga hangat handa chatlingaida tombaga amuk thengnare. Kuiraba thigagi paisa machi khara lehubadu tanahoudrabadi panghororoina kuchen chenduna honabada hojikta halaibasini. Mikup ama pothaba phangdaba nupi nena khangde. Migi nupina kanagi phi thiba, bank chatpa, laik leiba, angangi ming chanba, tuition thinba, nupagi mahut sinduna tekna tawi. Aikhoigina ketchinnadana kaya nungaina leinoba. Memcha wa ngangde. Magidi wajakibasingdu ningsingjaba phawba aranba oiradra khalai. Mathangi numita sasisu posting mafamda anganba gaira chatkre. Memchana office yorokpada ngarang asiba hangba chapminnaruba mayamdu isuk thana wari saduna lairami. Mahai ihei haningdana lafamnarami. Mina ngangli makai taduna talaiganbi wa kaya ngangandabi chitrana makon horop hairai. Saita aikhoi nupagase aina siraga ngarang tamo ibo chawna kappa adumaina kapirakani hairadi hojiktum siningi. Mayang wa launa noi. Memchana khali nupina mapuroibagi minungsi phanggadabasi sirakandara himinnaribasibu nungshibagira thoudanggira. Matang asida wari asi lusinjare khwai mayambu thagatsari.